Ahanbada Maroiba Pausing Pizari. Jingdana Home Minister na aduga tamdana Chief Minister na yengsingani haiba wafam Congress Party na yabangam loi haikre. International Day Against Drug Abuse and Illicit Trafficking e palan thauram pangthokre. Amadi Imphal West, Imphal East amasong Bishnupuri curfew ngasi numidang wairam pung 3 faba komthogle. Juri, ELITETV Manipuri Pau meeting Tabiri Basingpu, WANGKHEM CHANURA Taramuk Juri. Housing Mapung Pau Miam the Sandok na Pizari. Manipur da Ching Tamien Thokpa Manba Chief Minister gi statement Miam na Yabangam Loi Haina Manipur Pradesh Congress Committee Working President Kumantiam Deva Bratana Fongdokre. Wafam Asingarang Chief Minister na Delhi dagi halaklaba matung Fongdokiba Wafam Singh Adugi Matangda Congress Waban gi Conference Holder MPCC gi member kaya yauduna Pangtokiba Paumi Singa Unabama da Fongdokibani. Mahakna Makata na Fongdokibada Lamdam Asida Hojik Oriba Irang Asigi Matangda Political Party Singyoiba Apunba Mifam Pangtokre. Masigi Makata Voina Manipur gi Chief Minister Kudaki Oina Delhi da Chatluraba Matung halaklaga Chief Minister na airport ta Fongdokibada Manipur gi Housing Oriba Fibam Asida Chingi Mafam Singi Oina Center na Daita Pugani Amadi Tampaki Mafam Singda Chief Minister na Daita Pugani Hariba Wafam Asi Yumfam Yaudaba Miam na Yabangam Loidaba Wafam ni Atopa Laibak Kayada Asigumba Irang Kaya Tokiba Leire Adumapu Housik Manipura Chatnagani Hariba Divide and Rule Policy Manba Tawangasi Atopa Laibak Kayada Irang Topa Matamda Chatnakiba Leite Manipur gi Chief Minister Tampak Kakinate Apunba Manipur Gide Masida Tongan ba Daita Punaba Haibasi Lamdam Asi Divide and Rule Policy Laiba Oina Tawi Masibu Yathok Lamba Haibasi Chief Minister Oibada Matik Chadre Haina Masana Lojabani Mahakna Center da Yathok Lamliba Ayaba Asigidama Miam Dalale Haijafam Thoi Masigi Matakta Chingi Oina Center na Daita Pugani Hariba Asigi Wahanto Karino Masida Miam na Yaduna Chatlabadi Manipur Karamba Fibam da Lakani Loinana Chinga Tainaduna Laiba Maite Singi Yum Kaya Mai Thadok na amang ata thokhan ba matam dadi usinadaba manba mawong da leiba adumakpo irang asi laksin bangam dabadagi tampaki ima ibel singna lenga ki oiba miyoi singi yum kai amang ata thokhan ba matam da hukchina lauduna mafam marang khangdaba thawong oina uhan ba haibasi laibak thibani haina mahakna makha takhi state sarkar amasung central government asina homna haibasi beli da thoiba sarangna ba se Masi moina pangba paugi matungina moina kanjabadi ngarang semna haibda yaudi mayon marang khangdana MOS ki Manipur gi haugi ba akoi gi MP kabi gi ba inner lok sabha gi hujina MOS external affairs and education bubidiba magi mayum mai thari ba aduga minister Susindro gi mayum mai thana honoram ba godown mai thabna punamoksida yamna concern oya na home minister na haibse Congress party su adugi sensitivity do adum appreciate tawe adugi dana adugi amna sensitive oiraga Manipur gi praja mayam ama law una ba khon ba chatpa masagi mathau tauna ba chatpa kanda ara padagi bunker sa dun leiba militant sing asigi magi bunker sing degi nomai kapsal iba so iba mayam lang iba mayam china mayon nai da ba mayon marang khang da ba violence ma thoglai bise charang na bise thoglai ibni hai bise khangna namjal thamaga Hairiba government ki official karagi minister karagi mapamda so heduna maduda hakna lauraga kadosi tampaki si marang khangda violence na uhan base masidi lale charang na base government ki failure dai thokune ba tainabam khangdadna sarkar tainadra praja di kai tainadu no praja se aduna maram aduna adugi wakhandu makse koine yaningde
Narcotic Affairs and Border NAF Imphal Sinduna International Day Against Drug Abuse and Illicit Trafficking ki Thauram Imphal da leiba NAF ki office ta pangthokre. Thauram aduda NAF ki SPK Megachandra amati atai official kayasu saru yaki Thauram asiga mari leinana drug lana siznaba sing thengnaba mayai kaba nisha siznadaba amati drug siznabadi mangjaba kaya miyam da khanganba haibawa saksu lauminaki. Manipur ki hauzik oriba fibam asigi matangda Manipur ki Governor Anushya Uike na ngasi numidang wairam pung mariga makhaida India ki Prime Minister Narendra Modi ga unaduna marik chumba wafam thamgadauri. Delhi dagi fangba pau amagi matung ina Prime Minister Narendra Modi numit mangani ki khongcheta US amadi Egypt ta chalurba matung India da halakre. Mahang India da hek thunglabaga Home Minister Amit Shah amadi Finance Minister Sitaraman na Manipur ki hauzik oriba fibam asigi matangda ningthizana paudamki. Ngasi numidang wairam Manipur ki Governor Anushya Uike na Prime Minister unagadoriba asida kari karamba wafam thamlakadage haiba miyamna khaurang na ngainari. Karkinos Manipur Cancer Institute and Research Center Jenims Campus Porongpat Imphal Ishna Bishwanath Cancer Care Foundation Mumbai ga khutsam naraga noma yoiba free mega health camp and risk assessment cancer haukiba June kungamarida Central High School Chalo lamlai da pangthokre maru oina handaki khanghaudana horakliba irang asina maram oiraga lanjena duna lairiba singidama camp asi pangthokpaga loinana cancer laina gi matangda mangjauna na khangdokpa amadi awareness pibagi thoramsu pangthokhi. Pangthok liba kem asigi matangda Karkinos ki director amadi CEO GS Moirangthem na phongdorok pa wafam. At the same time, cancer campers in Sida, early warning sign, cancer early warning sign like the risk assessment of anything that the fairly friend of Lakanda, early warning sign, questionary man, directly high in the law, and a Makata, and cancer event of Paugi maraktana tenber break amatang lominasi. Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibo sing tha amagi manungda fahanba ngamle. Khong hamba nungai tabasu numit mangani gi manungda fahanba ngamle. Piles haibadi nungsang na basu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Umnamak natural oiba anoba hidak makal singna lying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Ako pamorol gidamak nga simaglengsin biro Diabetes Hospital, Jenims Road near Punjab National Bank, Porompat. Admission open. Manipur ki mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science Pangai. Manipur University da affiliated tauba Indian Nursing Council amadi Pharmacy Council of India na recognized tauraba college asida chatliba academic session asigi akagnaba sit masing gi admission houzare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc
MSc MLT amadi BSc Operation Theatre Technology Operation BSc OTT hariba course asigi scholarship ki kudong saba su phangbigani amadi meritorious students singi oiba tongan ba kudong saba mayam ama legani akopa morol gidama 9856575163 college address Pangai opposite MPTC da lengbiraktuna ngasimak kudong saba si lowiu admission open kosem da affiliate tawraba uripo coach nam lekai kangsuk road leiba competitive success academy gi academic session 2023-24 gi class 11 science ki admission hauzare school asi experience oiraba maming leiraba oza singna satra satri singbo takpi tambiri ISSE 2023 mai pak ngamlakraba satra satri singbo school asi ki maikei dagi nungai ba phongdorakle admission fee hana lupa lising tara oiramba adu leiba ki irang na kudong sadaba sing yenglaga lupa lising manga khaktamak oiragani adum oinamak relief camp to leiba satra singi oina lemna mahitambagi kudong saba su pizari special features ta medical amadi engineering tamningba satra singi su kudong saba kaya ama pizari audio visual class biometric attendance system asonba satra singi oiba extra class separate hostels for boys and girls bus amasung van service ki kudong saba pizari nasimak lengsin birau competitive success academy uripok pasnam lekai Imphal. 40 years of trusted diagnostic service, Babina Diagnostics. Breaking matungda taram nokchari makataba pauda Combined Force na ngasi Imphal West ke manung chana leiba moidampo khunau da ngasi thiba humbagi thabak chathakre Patsoi Police Women Police Commando Imphal West BSF 4x4 GR amadi 9 sector Assam Rifle ge personal singsu saruk yakhi thiba humbagi thabak aduda mifa mipun amadi khulai na chungba fagat padi leikide ayuk pung 8 dagi haukiba operation adu ayuk pung 18 fawba chathakhi operation aduda khungang aduge khunja singna chauna mateng pangkhi ngasi ge operation aduda duty magistrate SDC Wangoi Rajdon Su Sarugyaki Jethakiba operation adugi matangda Western Modern Club ki Romeo na Fongdorok Wafam. We consider combing operation amatawe adum akoigi club adagi atopa public na su adum phajana full cooperation pida kanda yam phajana ingna dum loisale hojik powda akoigi phagat pakhokat pa maru khulai na singbadi leite adung asigi tanja je lojara kanda ina akoigi state government amadi center da aina hajening basi akoigi ngarang ngahansi akoi apunba akoi honorable union minister na apunba political party gi mifam ma delhi da kawraba matungda ngarang si amu akoi honorable CMC koksan gare koksala kanda adudagi mana thula kanda airport ta sum akoi na press no unajabada mana hai akoigi villagers sing maroina peripheral area da leiri bijingida akoigi public singina nga aga wana hing tumdana nga kuji tobiganu state force na nga kanena mana di haiba adu sum akoigi wakalda yamna sum nokningba fawe mamdi kaigino akanda akoi na monda akoigi sarkar gi side ta haitare sumaina akoi yopak thangjong na paiga nga pana di yaroi moi koki kangunu kumdaraga no moi amone kapukda koi di hou tha chelakani aduna akoigi sarkar gi side gi khanga pi haibadana hajan hair kando only for security forces aduju se BDF na ayambane adumai thabire Imphal East, Imphal West amasong Bishnupur district ki oina ngasi numidang wairam pung 3 fawba curfew komtokhi curfew komthoklingai manungda kaithal amadi dukan sing thong hangnaki miyamna nomada changdaba yadraba polam sing curfew komthoklingai da leisinakhi lambi da hanagumna gari chenakhi Haukiba me ahumdagi Manipur da thokliba irang asida sakhangdaba singna lakiba nongmai singi manungda nongmai lising amaga chama maru lising 13 ga
Jatret kasumna ani bong kun ga mangarom tongan tongan mafam dagi fagat pangamle hairi loinana curfew thugaiba mi leitaba yum dagi huran chinthi tawba amadi mai thaba case kamari leinana mioi chama ga kuntra manga fagat le haina Manipur Police Control Room na thadora pacherol amana khangalakle makhata na thizin humjin bagi thabak chathabada yankhai ga mathoi gi mortar cell amashu khurkhul maning le kaida leirambadagi mafam chaba yengduna diffuse tokre hairi masida shunatana tongan tongan mafam singda saramba bunker kayasu thuai kre hairi Lamfel DC Road Talaiba Yumnam Keso Community Hall Mamangda Tongan Tongan Mamafam Kayadagi Lakpa Disabled Singna Shinduna Wakat Mifam Fam Kre Wakat Mifam Aduda Tongan Tongan Ba Warul Iba Placard Kayasu Sizinaki Mifam Aduda Saruk Yakiba Kundrapam Premjit na Fongdorapada Tok Liba Thodok Asina Disabled Oiba Singi Mafamda Aduki Matik Nungai Handre Awaba Oihale Tadaba Udabana Jatok Jasin Tawbada Awaba Mayok Nare Masida Shunatana Wakalay Tadabana Jingba Kayamarum Amasu Tokale Haike Mahak Namaka Taraduna Chahi Kaya Changna Wana Honaduna Saga Charakpa Yumkai Mana Jingba Kayasu Amang Atatokan Kre Loinana Relief Camp Singda Changja from Lauduna Ladiba Makoi Gumba Mio Chama Hena lay adubo layfam chafam gi nuaitaba kaya marum mayok nari maram asina mari lainaba singna miteng changbiu micham hatpiganu makoi santi pami makoi gi punsi kanbiu makoi gi disable ni athuba matamda santi puraktuna hanagum tangdu leitaba punsi ama ohenbiu haina mahakna appeal tawrakhi people with disability koi nama soina raba sing dadi yamna khudong chata bedu oire aduna akoina ngasi disabled singchina hongneruba laitana akoi ngasi mapam chida sin protest pangkok service akoi lan pande akoi lan gi muhta tadog enduna akoi shanti ingtap na tangdo laitana ngadu pami akoi ngasi ga askum laba lalachna maram ngadna akoi disabled singi itinau singi mai makai sakpa tangoi on bayau kre asidunna disabled kayama adik relief center ELITETV News channel asigyo ina miyamna email gi kutangda ipau thabirakpa matamda email address info@elitetv.in da thabiraknaba khanganjari masida shunatana ELITETV da ipau faunabagi oina phone number 9402890982 da ipau fabiraknaba khanganjari miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khanganjari Lushilakpada maruiba pausing amukana pizari Jingdana Home Minister na aduga tamdana Chief Minister na yengsingani haiba wafam Congress Party na yabangam loi haikre International Day Against Drug Abuse and Illicit Trafficking gi palan thauram pangthokre Amadi Imphal West, Imphal East amasung Bishnupur gi curfew ngasi numidang wairam pung 6 fauba komthogli Hausa Fabugo in the ELITETV na Sandok Chariba Manipuri Pau Matang Swida Loijare, meeting Tabiri Basingu, Amukana Krum Jari.